ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯑꯃꯗꯤ ꯃꯦꯂꯩ ꯑꯅꯤ ꯑꯁꯤ ꯂꯣꯟꯅꯕꯤꯅꯤ꯫ ꯂꯩꯃꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯍꯜꯅꯤ, ꯑꯗꯨꯒ ꯃꯦꯂꯩꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯃꯕꯨꯛꯆꯦꯜ ꯄꯤꯛꯏ, ꯃꯤꯂꯨꯏ, ꯃꯄꯨꯔꯣꯏꯕꯕꯨ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯩꯃꯗꯤ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯇꯣꯃꯥꯜꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯅꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯦꯟꯅꯕꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃꯃꯝ ꯁꯥꯕꯤꯗꯨꯅ ꯅꯥꯈꯩ ꯁꯦꯡꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯂꯩꯑꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯦꯂꯩꯅ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕ ꯑꯅꯤꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯐꯠꯇ꯭ꯔꯕ ꯇꯤꯡꯃꯨ ꯂꯩꯃꯨ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯦꯂꯩꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯂꯩꯃꯒꯤ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯅ ꯑꯀꯤꯈꯪ ꯀꯌꯥ ꯄꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯒ ꯇꯥꯏꯅꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯍꯣ ꯃꯦꯂꯩ, ꯍꯣ ꯃꯦꯂꯩ, ꯃꯦꯂꯩ ꯍꯥꯏꯕꯤ ꯊꯤꯅꯨꯕꯤ, ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ, ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯃꯄꯥꯟꯗ ꯑꯃꯇ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯍꯥꯏꯕꯅꯦ." ꯃꯁꯤꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕꯁꯦ ꯃꯥꯒꯤ ꯇꯣꯡꯁꯥꯡ ꯍꯩꯕꯤ ꯆꯩꯇꯦꯛ ꯃꯥꯟꯕꯤꯗꯨ ꯁꯣꯛꯅ ꯑꯣꯏꯔꯤꯅꯦꯕ꯫ "ꯍꯣ ꯇꯥꯗ꯭ꯔꯣ, ꯃꯁꯤ ꯊꯤꯅꯨꯕꯤꯁꯦ ꯁꯤꯔꯕ ꯀꯩꯅꯣ? ꯍꯣ ꯃꯦꯂꯩ, ꯃꯦꯂꯩ, ꯃꯦꯂꯩ ꯍꯩꯕꯤ, ꯍꯩꯕꯤ ꯑꯈꯨꯏꯕꯤ ꯃꯥꯟꯕꯤ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏ꯫ "ꯍꯦ ꯊꯤꯌꯥꯡꯀꯪ, ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ? ꯇꯝꯅꯒꯗꯕ ꯃꯐꯝꯗ ꯇꯝꯅꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁ꯭ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯇꯝꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯅꯪ ꯑꯃ ꯏꯕꯦꯝꯃ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯝꯅꯔꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯈꯩ ꯂꯣꯏꯕꯤꯔꯒ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤꯕꯗꯤ? ꯀꯥꯏꯗꯒꯤ ꯅꯣꯏꯒꯤ ꯆꯥꯛꯊꯥꯛꯅꯣ? ꯆꯥꯛꯊꯥꯛꯀ ꯂꯩꯇꯦ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ꯫ ꯑꯩ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯤꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯕꯤꯔꯤꯅꯣ? ꯑꯩꯈꯣꯏꯕు ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯩꯈꯣꯏꯅꯦ ꯑꯔꯤꯛꯄꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯅꯤꯡꯉ ꯂꯣꯏꯁꯤꯟꯅꯤ, ꯂꯣꯏꯁꯤꯟꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ꯫ ꯀꯨꯁꯤꯅꯦ ꯀꯨꯁꯤ, ꯅꯣꯏꯗꯤꯅꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯩꯅ ꯊꯝꯅꯤꯡꯕ ꯃꯑꯣꯡꯗ ꯊꯝꯗꯧꯔꯤꯕ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ꯫ ꯆꯥꯛꯑꯦ, ꯊꯃꯣꯏꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ꯫ ꯍꯦ ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ, ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯃా ꯃꯆꯥꯗꯨꯗ ꯑꯀꯤꯈꯪ ꯄꯤꯔꯒ ꯇꯝꯅꯔꯨꯁꯨ ꯆꯠꯂꯨ꯫ ꯅꯪꯅ ꯇꯝꯅꯔꯨꯁꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯨꯒꯗ꯭ꯔꯥ? ꯅꯣꯏ ꯅꯞꯄꯥ ꯑꯃꯨꯛ ꯇꯝꯅꯔꯨꯔꯅꯤ ꯑꯩꯈꯣꯏꯅ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯐꯖꯅ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯇꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯦꯛ ꯊꯨꯡꯍꯟꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯁꯣꯔ ꯆꯠꯂꯒ ꯍꯦꯡꯊꯠ ꯊꯠꯂꯤ ꯈꯪꯉꯣ꯫ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯊꯠꯂꯨꯅꯦ꯫ ꯍꯧꯖꯤꯛ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯀꯥꯝꯁꯤꯜꯂꯛꯂꯒ ꯅꯪ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯐꯩꯖꯤꯡ ꯆꯤꯡꯍꯜꯂꯨꯔꯣ ꯍꯥ? ꯍꯦ ꯆꯠꯂꯣ, ꯆꯠꯂꯣꯕ꯫ ꯁ꯭ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯃꯥ ꯃꯆꯥꯗꯨꯗ ꯑꯀꯤꯈꯪ ꯄꯤꯔꯒ ꯇꯝꯅꯔꯨꯆꯣ꯫ ꯑꯗꯨꯒꯅꯦ ꯍꯟꯗꯛꯃꯨꯛꯀ ꯑꯩꯅ ꯇꯨꯝꯕꯗ ꯍꯦꯛ ꯌꯦꯜꯂꯛꯑꯕ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯅꯪ ꯑꯩꯒꯤ ꯏꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯁꯤꯟꯊꯥ ꯄꯥꯡꯂꯨꯆꯣ꯫ ꯆꯠꯂꯣ꯫ ꯍꯣ ꯆꯠꯆꯔꯒꯦ ꯆꯠꯆꯔꯒꯦ, ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ, ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯇꯣꯡꯁꯥꯡ ꯀꯅꯥꯅꯣ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯡꯁꯥꯡ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯇꯥꯁꯤꯡꯗꯨ ꯃꯤꯒ ꯆꯠꯈꯤ ꯕꯨꯠ ꯇꯣꯡꯁꯥꯡ ꯌꯥꯝ ꯁꯥꯎꯅ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ, ꯃꯁꯤ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯌꯥꯝ ꯁꯤꯕꯒ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯐꯥꯔꯒ ꯀꯌꯥꯝ ꯂꯥꯛꯅꯒꯦꯒꯣ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯔꯤꯕꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯅꯒꯦꯕ꯫ ꯂꯥꯛꯅꯒꯗꯕꯅꯤ, ꯂꯥꯛꯅꯒꯗꯕꯅꯤ꯫ ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄꯤꯔꯤꯕꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ꯫ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ꯫ ꯍꯦ ꯑꯁ ꯀꯔꯤꯅꯣ? ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ? ꯅꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯃꯥꯏꯗ ꯂꯣꯏꯅ ꯈꯦꯠꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯈꯦꯠꯂꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯍꯟꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯗꯤ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯛꯇꯣꯏꯕ? ꯅꯆꯤꯟꯗ ꯇꯨꯝꯃꯤ ꯍꯥꯏꯔꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯂꯥꯞꯇꯛꯅ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯅꯆꯤꯟꯅꯦꯅ ꯂꯥꯏꯃ, ꯑꯁ
ꯀꯃꯥꯏꯅ ꯇꯧꯕꯅ ꯆꯤꯟꯗꯣ ꯈꯪꯗꯦ ꯈꯨꯡꯃꯨꯛ ꯍꯦꯛ ꯇꯨꯝꯃꯤ ꯍꯩꯋꯥꯟ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯏꯁ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛꯇꯥꯃꯛꯅ ꯁꯥꯕ ꯂꯣꯏꯗꯕ ꯂꯥꯏ ꯐꯗꯤꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯃꯤꯒꯁꯨ ꯁꯤꯙꯔꯤ ꯍꯥꯍꯥꯌꯣ ꯀꯔꯤ ꯑꯩꯕꯨ ꯁꯥꯕ ꯂꯣꯏꯗꯕ ꯂꯥꯏ ꯐꯗꯤꯕꯤ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯁꯛꯇꯥꯃꯛꯅ ꯇꯤꯊꯨꯝ ꯄꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯣꯡꯅ ꯍꯦꯛꯇ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯥꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪ ꯆꯤꯟꯗꯨꯝꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯂꯒ ꯅꯪ ꯅꯈꯦꯠꯇꯨꯗ ꯅꯝꯕ ꯇꯥꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯗꯤ ꯗꯤꯟ ꯇꯦꯡ ꯇꯥꯡ ꯗꯤꯟꯗ꯭ꯔꯒ ꯗꯤꯟ ꯇꯦꯡ ꯇꯥꯡ ꯀꯥꯏꯅꯒ ꯖꯒꯣꯏ ꯁꯥꯔ ꯂꯩꯔꯅꯤꯍꯦ ꯅꯪꯗꯨꯝ ꯈꯨꯡꯃꯥꯟꯈꯩ ꯇꯨꯝꯂꯤꯕ ꯅꯆꯤꯟꯗꯣ ꯂꯩꯌꯩ ꯊꯥꯔꯒ ꯇꯦꯝꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯗꯨ ꯆꯣꯡꯗꯨꯅ ꯏꯁꯩꯒ ꯁꯛꯂꯒ ꯂꯥꯛꯂꯝꯃꯤ ꯂꯩꯁꯥ ꯄꯨꯡꯀ ꯐꯖꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤ ꯑꯩꯗꯤ ꯇꯝꯕꯤꯈꯤꯅꯨ ꯅꯨꯡꯁꯤꯕ ꯈꯪꯍꯟꯕꯤꯅꯨ ꯑꯄꯥꯝꯕ ꯈꯠꯅꯔꯝꯕ ꯕꯨꯠ ꯑꯅꯤꯗꯨ ꯈꯠꯅꯕ ꯇꯣꯛꯂꯒ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂꯥ ꯎꯔꯨ ꯈꯨꯗꯤꯡꯁꯨ ꯄꯪꯐꯥꯗ ꯐꯖꯩ ꯌꯦꯡꯂꯨ ꯈꯨꯗꯤꯡꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯪꯗꯕꯒꯤ ꯈꯪꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯎ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯅꯣꯡꯊꯛꯇꯒ ꯌꯦꯡꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯅꯪꯁꯨ ꯑꯩꯒꯤ ꯏꯇꯧꯁꯤ ꯎꯕꯗ ꯅꯣꯛꯂꯕ꯭ꯔꯣ ꯂꯝꯍꯦꯟꯕꯤ ꯅꯪꯒꯤ ꯅꯇꯥ ꯏꯁꯦ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯅ ꯎꯔꯨꯒ ꯎꯪꯉꯤ ꯃꯇꯧꯗꯨꯗ ꯇꯣꯡꯁꯥꯡꯅ ꯀꯔꯤ ꯏꯔꯥꯡꯅꯣ ꯃꯁꯤꯒꯤ ꯀꯣꯛꯇꯥꯡꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤꯁꯤ ꯀꯩꯅꯣꯝꯅꯤ ꯃꯊꯟꯇꯒ ꯄꯪꯎꯛꯇꯒ ꯎꯪꯉꯦ ꯍꯥꯏꯕ ꯃꯀꯣꯛꯀ ꯉꯥꯎꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯇꯥ ꯀꯣꯛꯇꯥꯡꯕꯤ ꯑꯁ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯤꯗ ꯌꯦꯠꯈ꯭ꯔꯦꯍꯦ ꯍꯣ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯊꯟꯇ ꯍꯨꯔꯨꯒ ꯎꯪꯗꯅ ꯄꯪꯅꯣꯛꯇꯒ ꯅꯣꯛꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯣ ꯑꯩꯒꯤꯁꯤꯔꯣ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯤ ꯀꯔꯤꯕ ꯌꯦꯅꯤꯡꯊꯥ ꯂꯥꯛꯑꯦꯕ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯩꯁꯦ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯕꯅꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯨꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯦ ꯇꯣꯡꯁꯥꯡꯅ ꯏꯕꯦꯝꯃ ꯊꯃꯣꯏꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯂꯥꯏꯔꯤ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯁꯝꯂꯥꯡꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯅꯤꯡꯊꯥ ꯂꯥꯛꯍꯟꯈꯣ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯀꯣꯛ ꯅꯔꯨ ꯇꯥꯡꯈꯩ ꯏꯔꯥꯡꯒ ꯇꯧꯕꯗꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯀꯣꯛ ꯇꯥꯡꯕꯒ ꯊꯃꯣꯏꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯊꯧ ꯅꯇꯅ ꯅꯊꯧ ꯌꯥꯝ ꯊꯤꯔꯛꯀꯅꯨ ꯑꯩꯕꯨ ꯊꯧ ꯂꯩꯇꯕ ꯃꯤꯒ ꯑꯃꯨꯛ ꯇꯥꯍꯜꯂꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯐꯤꯕꯝꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦꯅ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯅꯊꯧ ꯅꯠꯇꯦ ꯀꯨꯁꯤꯅꯤ ꯃꯤꯒꯤ ꯐꯤꯕꯝ ꯌꯦꯡꯗ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅ ꯌꯦꯡꯉꯣ ꯁꯤꯔꯤ ꯌꯥꯡꯒꯪ ꯄꯌꯥ ꯀꯣꯟꯕ ꯃꯥꯟꯕꯤ ꯁꯤꯅꯤ ꯍꯦꯛ ꯐꯩ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯩꯒ ꯁꯛꯇꯨꯅ ꯆꯠꯈꯤ ꯇꯣꯡꯁꯥꯡꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯀꯣꯛꯇ꯭ꯔꯪ ꯂꯤꯆꯩ ꯃꯔꯨ ꯃꯥꯟꯕꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯦ ꯑꯩꯕꯨ ꯁꯤꯔꯤ ꯌꯥꯡꯒꯪ ꯄꯌꯥ ꯑꯀꯣꯟꯕꯤ ꯃꯥꯟꯕꯤ ꯀꯥꯏꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯏꯗꯅ ꯌꯦꯡꯉꯣ ꯑꯩꯁꯨ ꯏꯁꯥ ꯊꯥꯛꯀꯦ ꯁꯥꯕꯥꯟ ꯁꯦꯝꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯡꯁꯥꯡ ꯁꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯃꯆꯤꯟ ꯏꯇꯨꯝꯈꯩ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯕꯗꯨ ꯎꯍꯧꯗ꯭ꯔꯗꯨꯅ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒꯤ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯗꯨꯗ ꯇꯣꯡꯁꯥꯡ ꯃꯔꯥꯏꯕꯛ ꯑꯗꯨ ꯌꯩꯁꯤꯜꯂꯝꯃꯤ ꯑꯍꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯂꯥꯏꯕꯛ ꯀꯥꯏꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯅꯆꯤꯟ ꯅꯇꯨꯝꯕꯅ ꯍꯦꯛꯇ ꯋꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯑꯃ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪꯅ ꯅꯃꯤꯠ ꯊꯛꯆꯕꯒꯤ ꯎꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯔꯛꯂꯤꯗꯨ ꯀꯩꯒꯤꯅꯣ ꯅꯃꯤꯠ ꯄꯥꯜꯂꯤꯕꯗꯣ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦ ꯈꯔꯁꯨ ꯌꯦꯡꯗꯅ ꯆꯠꯂꯣ ꯏꯕꯦꯝꯃ ꯍꯣ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯆꯩꯇꯦꯛ ꯃꯥꯟꯕꯤ ꯅꯪꯅ ꯅꯃꯤꯠ ꯊꯛꯈꯩ ꯊꯛꯆꯔꯒ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯁꯤꯟꯅꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯗꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯕꯨꯛ ꯆꯦꯜ ꯃꯇꯥꯡ ꯑꯃ ꯇꯧꯏ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕ ꯃꯤꯉꯣꯟꯗ ꯍꯤꯡꯅꯝ ꯅꯝꯕ ꯌꯥꯝꯅ ꯍꯩ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒꯗꯨ ꯃꯔꯤ ꯌꯦꯠꯅꯔꯛꯂꯝꯃꯤ ꯑꯅꯤꯗ ꯆꯨꯝꯅ ꯃꯔꯤ ꯌꯦꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯗꯨꯅ ꯐꯨꯅꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯏꯁꯩ ꯁꯛꯇꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ
ꯃꯄꯥꯟꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯃꯦꯂꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯅꯣꯏ ꯑꯍꯨꯝ ꯃꯦꯂꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯨꯅꯔꯝꯕ ꯚꯨꯠ ꯑꯅꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯔꯝꯕ ꯚꯨꯠ ꯀꯣꯛꯇꯥꯡꯕꯤꯁꯨ ꯃꯦꯂꯩꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯁꯛꯂꯝꯕ ꯏꯁꯩꯒ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ ꯍꯦ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯂꯥꯏ ꯁꯥꯔꯤꯕꯗꯤ ꯅꯣꯏꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥ ꯑꯩꯅ ꯅꯣꯏꯗ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯁꯤꯗ ꯅꯣꯏ ꯑꯍꯨꯝ ꯀꯩꯗꯧꯔꯤꯅꯣ ꯍꯦ ꯇꯣꯡꯁꯥꯡ ꯆꯤꯟꯗꯨꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯍꯤꯡꯁꯦ ꯐꯨꯅꯔꯤꯕꯗꯤ ꯑꯗꯨꯒ ꯍꯦ ꯀꯣꯛꯇꯥꯡꯕꯤ ꯀꯩꯅꯣ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯏꯁꯩꯒ ꯁꯛꯇꯅ ꯏꯔꯥꯡꯒ ꯇꯧꯔꯤꯕꯗꯤ ꯅꯣꯏꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯤꯕꯁꯤ ꯅꯣꯏ ꯃꯁꯦꯟ ꯐꯨꯅꯅꯕ ꯏꯔꯥꯡ ꯇꯧꯅꯅꯕꯒꯤꯔꯣ ꯍꯥ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯉꯥꯡꯗ ꯉꯥꯡꯂꯨꯔꯒꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯍꯥ ꯇꯨꯛꯊꯥ ꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯅꯤ ꯁꯛꯇꯥ ꯊꯤ ꯆꯟꯅꯗꯕꯤ ꯕꯨꯠꯁꯤꯡꯁꯤꯗꯤ ꯍꯩ ꯁ꯭ꯋꯥꯏꯗ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯂꯩꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯃꯥ ꯃꯆꯥꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯇꯥꯟꯅꯔꯨꯆꯣ ꯆꯠꯂꯣ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯃꯦꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯍꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯔꯤ ꯃꯔꯤ ꯆꯠꯈꯤ ꯚꯨꯠꯅꯤ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯅꯗ꯭ꯔꯤꯈꯩ ꯃꯁꯥꯅ ꯈꯪꯅ ꯇꯝꯅꯅꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯚꯨꯠꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯨꯠꯅꯣ ꯍꯥꯏꯕꯅꯤꯗ ꯃꯦꯂꯩ ꯑꯩꯁꯦ ꯃꯣꯏ ꯑꯍꯨꯝꯗ ꯉꯥꯡꯅꯕꯗ ꯈꯗꯥꯡꯒꯁꯤ ꯂꯣꯏꯅ ꯁꯣꯛꯊꯔꯕ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯑꯩꯅ ꯃꯁꯤꯒꯤ ꯚꯨꯠ ꯑꯍꯨꯝꯁꯦ ꯊꯥꯖꯤꯜꯂꯒ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯃꯁꯨ ꯑꯗꯨꯝ ꯍꯦꯛ ꯑꯅꯝ ꯀꯟꯁꯤꯟꯗꯅ ꯈꯥꯡꯂꯒ ꯂꯩ ꯍꯥꯏꯋꯥꯅꯤ ꯀꯣꯛ ꯃꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨꯗꯤ ꯌꯦꯡꯒꯦꯕ ꯑꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯚꯨꯠ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯀꯟꯅ ꯇꯝꯅꯔꯤ ꯃꯄꯥꯜꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯀꯞꯂꯥꯎ ꯇꯧꯗꯨꯅ ꯇꯝꯅꯕꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯄꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯅꯆꯥꯅꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯀꯤꯕ ꯐꯪꯂꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯦꯂꯩ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯕꯨꯛꯆꯦꯜ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯆꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯅ ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯁꯤꯜꯂꯕꯁꯨ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥ ꯏꯆꯥꯅ ꯆꯠꯂꯣꯏ ꯅꯣꯡꯃꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯒꯤ ꯃꯍꯩꯁꯨ ꯅꯪ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯁꯣꯝꯗ ꯃꯄꯥꯟꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏꯈꯩ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯝꯅꯔꯝꯕ ꯚꯨꯠ ꯇꯣꯡꯁꯥꯡꯒ ꯚꯨꯠ ꯆꯤꯟꯗꯨꯝꯕꯤꯒꯗꯨ ꯁꯣꯔ ꯃꯄꯤꯒ ꯍꯣꯟꯗꯨꯅ ꯇꯣꯡꯁꯥꯡꯗ ꯑꯩꯁ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯎ ꯈꯣꯡ ꯇꯧꯕꯗ ꯈꯅꯥꯎꯒꯁꯤ ꯁꯦꯒꯥꯏꯗꯧꯔꯦ ꯑꯩ ꯆꯤꯟꯗꯨꯝꯕꯤꯅ ꯁꯤꯕꯨ ꯁꯤꯒꯥꯏꯗꯤ ꯏꯕꯦꯝꯃ ꯅ ꯈꯅꯥꯎꯒꯗꯣ ꯇꯝꯅꯔꯤꯅꯤꯅ ꯆꯨꯝꯅ ꯇꯝꯅꯗꯦ ꯃꯌꯥꯝꯗꯒꯤ ꯀꯤꯠ ꯀꯥ ꯑꯃ ꯍꯦꯟꯈꯩ ꯇꯝꯅꯩ ꯀꯩꯅꯣꯍꯦ ꯀꯤꯅꯕ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯃꯤ ꯀꯤꯅꯕ ꯇꯧꯕꯗ ꯅꯪ ꯁꯣꯔ ꯇꯠꯂꯒ ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯦꯝꯃꯅ ꯑꯗꯨ ꯏꯇꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯅꯔꯤꯁꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯀꯩꯁꯨ ꯑꯝꯇ ꯀꯤꯗꯕ ꯖꯥꯠ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯇꯝꯅꯔꯤꯁꯦ ꯅꯣꯡꯃꯇ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯀꯤꯕꯒꯤ ꯃꯃꯤ ꯁꯨꯛꯎ ꯎꯗꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯣꯏꯅ ꯀꯔꯤꯝꯇ ꯀꯤꯕꯤꯗ꯭ꯔ ꯖꯥꯠꯂꯕ ꯇꯣꯡꯁꯥꯡ ꯈꯪꯗ꯭ꯔꯗ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯞꯄꯨ ꯀꯞꯄꯋꯣ ꯂꯥꯎꯕ ꯂꯥꯎꯕꯋꯣ ꯈꯣꯡꯕ ꯈꯣꯡꯕꯋꯣ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝꯊꯛꯇ ꯆꯣꯡꯕ ꯐꯛꯂꯥꯡꯗ ꯈꯣꯠꯄ ꯍꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯇꯝꯅꯗꯕ ꯃꯈꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯃꯛꯇꯗ ꯀꯔꯤꯁꯨ ꯑꯀꯤꯕꯒꯤ ꯃꯇꯧ ꯎꯠꯂꯛꯇꯦꯕ ꯑꯩꯗꯤꯅꯦ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗ ꯇꯝꯅꯕꯒ ꯇꯜꯂꯕꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯇꯝꯅꯔꯒ ꯃꯣꯏꯅ ꯀꯤ ꯈꯪꯗꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯛꯂꯀꯥꯟꯗ ꯇꯝꯅꯕꯁꯦ ꯕꯤꯠ ꯂꯩꯒꯗꯕꯅꯤ ꯃꯣꯏꯅ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯇꯝꯅꯕꯒꯤ ꯕꯤꯠꯀꯥꯁꯦ ꯈꯪꯇꯦꯛ ꯇꯦꯛꯑꯦꯕ ꯑꯗꯣ ꯉꯥꯏꯈꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯝꯅꯔꯤꯁꯦ ꯏꯇꯥ ꯀꯣꯛꯇꯥꯡꯕꯤꯗꯤ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯇꯤꯟ ꯍꯥꯄꯨ ꯆꯦꯟꯕꯤ ꯃꯥꯟꯕꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯣꯏꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯃꯗꯨꯕꯨ ꯍꯩꯃ ꯇꯨ ꯑꯁꯤ ꯂꯩꯔꯦ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯌꯣꯡꯗ ꯎꯅ ꯌꯥꯟꯕ ꯃꯥꯟꯈꯩ ꯌꯥꯜꯂꯒ ꯂꯩꯔꯦ ꯇꯨ ꯀꯩꯅꯣ ꯃꯥꯅ ꯊꯣꯡꯅꯥꯎꯁꯤꯗ ꯌꯥꯜꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯁꯨꯛꯅ ꯌꯦꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅꯤꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯀꯣꯛꯇꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯚꯨꯠ ꯑꯅꯤꯗꯨ ꯆꯪꯂꯛꯂꯝꯃꯤ ꯇꯣꯡꯁꯥꯡꯅ ꯏꯇꯥ ꯍꯩꯃ ꯇꯥꯗꯦꯅꯦ ꯀꯩꯅꯣꯝꯅꯤꯅ ꯁꯤꯗꯤ ꯑꯁꯤꯗꯤ ꯍꯣꯏ ꯏꯇꯥ ꯍꯩꯃ ꯈꯪꯉꯤꯌꯦ ꯍꯤꯡꯆꯥꯕꯤ ꯏꯁ
ꯀꯔꯤ ꯆꯥꯒꯦꯅ ꯈꯪꯖꯤꯟꯅꯩꯅꯣ ꯅꯁꯛꯇꯨꯒ ꯏꯄꯛ ꯏꯄꯛꯇꯈꯩ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯣ ꯑꯩꯅ ꯌꯦꯡꯂꯤꯁꯤꯔꯣ ꯃꯥꯕꯨꯅꯦ ꯃꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯆꯤꯟꯗꯨꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯀꯣꯛꯇꯥꯡꯕꯤ ꯃꯈꯨꯠꯀꯥꯗꯣ ꯊꯤꯟꯗꯨꯅ ꯍꯣ ꯇꯨ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯁꯤꯅꯦ ꯇꯣꯡꯁꯥꯡ ꯑꯃꯗꯤ ꯆꯤꯟꯗꯨꯝꯕꯤꯁꯨ ꯀꯣꯛꯇꯥꯡꯕꯤꯅ ꯃꯈꯨꯠꯀ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯎꯔꯦ ꯈꯣꯝꯕꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯣ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ ꯇꯣꯡꯁꯥꯡꯅ ꯍꯩꯃ ꯍꯤꯡꯁꯥꯕꯤꯌꯥ ꯀꯩꯅꯣ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯋꯥꯅꯤ ꯍꯩꯁ ꯑꯁꯤꯗꯤ ꯑꯩ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯍꯦ ꯑꯁꯤ ꯅꯇꯩꯅꯤ ꯋꯥꯈꯜꯗꯣ ꯂꯥꯡꯐꯥꯡ ꯈꯜꯂꯛꯀꯅꯨ ꯃꯥꯗꯤ ꯑꯩꯒꯤꯅꯦ ꯈꯪꯉꯕ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯀꯅꯨ ꯀꯔꯤ ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ ꯅꯇꯩꯅꯤ ꯀꯥꯏꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯅꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕ ꯌꯥꯔꯔꯣꯏ ꯇꯣꯡꯁꯥꯡ ꯅꯪ ꯃꯤꯒꯤ ꯅꯨꯄꯥ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯪꯅ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯂꯒꯅ ꯃꯦꯂꯩ ꯍꯥꯏꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯝꯃꯨꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯨꯟꯒꯦ ꯈꯜꯂꯛꯀꯅꯨ ꯆꯤꯟꯗꯨꯝꯕꯤꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯨꯟꯅꯔꯤꯁꯦ ꯅꯣꯏ ꯑꯅꯤꯅ ꯅꯨꯄꯥꯁꯦ ꯃꯨꯟꯅꯗꯧꯒꯤ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯊꯣꯔꯛꯑꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯁꯤ ꯑꯁꯤ ꯍꯥꯏꯅ ꯆꯤꯟꯗꯨꯝꯕꯤ ꯏꯀꯥꯏꯅ ꯃꯈꯨꯠ ꯑꯅꯤꯒꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯁꯥꯒꯗꯨ ꯇꯞꯅꯒ ꯍꯥꯏ ꯃꯇꯧ ꯑꯗꯨꯗ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯅ ꯆꯠꯂꯣꯍꯦ ꯅꯪꯃꯁꯨ ꯍꯩ ꯅꯨꯄꯥꯁꯤꯗ ꯌꯥꯝ ꯃꯤꯇꯥꯔꯛꯀꯅꯨ ꯁꯛꯇꯥꯃꯛꯅ ꯎꯇꯨꯕꯤ ꯃꯥꯟꯈꯩ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ ꯀꯥꯏꯗꯨꯝ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯣꯏ ꯅꯇꯩꯅ ꯇꯨꯝꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯤ ꯏꯃꯤꯠ ꯄꯦꯅ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯈꯣꯝꯕꯅ ꯇꯨꯝꯂꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯨꯝꯂꯝꯕ ꯈꯣꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯏꯪꯉꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯌꯧꯍꯜꯂꯛꯄꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃ ꯑꯩꯅ ꯏꯪꯉꯦ ꯈꯜꯂꯤꯁꯤꯗꯤ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯦꯗꯅ ꯀꯥꯡꯈꯟꯁꯨ ꯊꯥꯗꯔꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯉꯁꯥꯏ ꯊꯕꯛ ꯋꯥꯃꯟꯗꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯥꯡꯈꯜ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕꯗ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯦꯡꯂꯛꯂꯝꯃꯤ ꯍꯣꯏꯃꯥ ꯆꯤꯡ ꯂꯥꯎꯋꯦ ꯑꯩꯒꯤ ꯈꯨꯠꯇ ꯊꯦꯡꯂꯛꯄꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯩꯁ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒ ꯑꯩꯒꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯁꯣꯏꯗꯅ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯝꯃꯤ ꯇꯥꯛꯄꯅꯤ ꯁꯣꯏꯗ꯭ꯔꯗꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒ ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯏ ꯆꯤꯟꯗꯨꯝꯕꯤꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯊꯦꯡꯅꯕꯗ ꯆꯤꯡ ꯂꯥꯎꯔꯗꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯨꯡꯁꯤꯅꯔꯝꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯑꯣꯏꯌꯦ ꯈꯪꯖꯗ꯭ꯔꯣ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯥꯟꯃꯤ ꯑꯃꯒꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯗꯣ ꯊꯨꯡꯅꯍꯧꯗꯕꯤꯗ ꯁꯤꯕꯗꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯂꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯊꯦꯡꯅꯕꯗꯅꯦ ꯃꯩꯗꯧꯅ ꯇꯧꯕ ꯑꯃꯒ ꯊꯣꯛꯂꯒ ꯖꯤꯡꯒ ꯂꯥꯎꯔꯒ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯒ ꯅꯤꯡꯁꯤꯡꯂꯛꯄꯗꯣ ꯇꯣꯡꯁꯥꯡ ꯏꯁ ꯌꯥꯝ ꯋꯥꯖꯗ꯭ꯔꯥ ꯌꯥꯝ ꯄꯛꯇꯤꯌꯦ ꯃꯤꯒꯤ ꯋꯥꯔꯤꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯄꯥꯟꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯊꯣꯛꯃꯣ ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯄꯛꯇꯕꯅ ꯀꯜꯂꯛꯄ꯭ꯔꯣ ꯅꯪꯒꯤ ꯅꯈꯨꯠꯇꯗꯤ ꯊꯦꯡꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛꯏ ꯑꯣꯏꯔꯝꯅꯤ ꯆꯥꯛꯆꯧ ꯏꯕꯦꯝꯃ ꯅꯪꯗꯤ ꯆꯥꯛꯆꯧꯋꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯈꯣꯝꯕ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯝ ꯅꯝꯕꯤ ꯍꯣꯔꯦꯟ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ ꯐꯖꯅ ꯆꯠꯂꯨ ꯍꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯃꯦꯂꯩ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯏꯁ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯅ ꯃꯃꯥꯗ ꯃꯅꯝꯒ ꯅꯝꯍꯜꯂꯗꯅ ꯄꯛꯇꯕꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯖꯔꯤꯕꯅꯣ ꯈꯪꯗꯦ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯦꯍꯦ ꯁꯣꯝꯗ ꯈꯣꯝꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯦꯂꯩ ꯊꯣꯛꯈ꯭ꯔꯤꯕ ꯈꯣꯝꯕꯗ ꯌꯦꯡꯍꯧꯗꯨꯅ ꯅꯪꯗ ꯂꯝꯁꯤ ꯁꯤꯔꯣꯍꯦ ꯅꯪꯗ ꯂꯝꯁꯤ ꯁꯤꯔꯣ ꯅꯪꯅ ꯁꯤꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯅꯤ ꯅꯪꯅ ꯁꯤꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯦꯂꯩꯕꯨ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯑꯣ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅꯤ ꯏꯃꯥ ꯀꯧꯕꯕꯣ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯦ ꯇꯧꯕ ꯑꯗꯨꯒꯤ ꯁꯦꯜꯅꯤ ꯃꯦꯂꯩ ꯐꯤꯖꯤꯗꯨꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ
ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯆꯥꯔꯦ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤ ꯅꯪꯒꯤ ꯆꯥꯛ ꯆꯥꯅꯕꯗꯨꯕꯨ ꯑꯃ ꯃꯍꯤ ꯃꯅꯥꯏꯒꯗꯨ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯥꯎꯈꯥꯏꯔꯒ ꯍꯜꯂꯛꯀꯗꯕꯅꯤꯅ ꯆꯥꯁꯤ ꯉꯥꯎꯈꯥꯏꯌꯨ ꯆꯥꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯈꯥꯏꯍꯧꯒꯗꯕꯅꯤ ꯏꯃꯥꯅ ꯌꯥꯔꯦ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯐꯩ ꯃꯤꯒꯤ ꯃꯃꯥꯒ ꯃꯥꯟꯅꯗꯦ ꯅꯆꯥ ꯑꯩꯅ ꯌꯨ ꯊꯛꯄꯗ ꯀꯩꯁꯨꯝꯇ ꯉꯥꯡꯗꯦ ꯌꯥꯝ ꯐꯩ ꯍꯩꯃ ꯌꯨ ꯊꯛꯄꯕꯨ ꯀꯩꯒꯤ ꯉꯥꯡꯗꯣꯏꯅꯣ ꯌꯨ ꯑꯩꯁꯦ ꯊꯛꯅꯕ ꯅꯠꯇ꯭ꯔꯣ ꯌꯨ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯊꯛꯀꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯅꯤ ꯑꯗꯣ ꯏꯃꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯣꯏ ꯑꯩ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯆꯠꯈꯤꯕ ꯉꯥꯏꯕꯗ ꯋꯥꯕꯅ ꯁꯤꯗꯧꯔꯦꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯏꯪꯈꯣꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯀꯔꯤꯅꯣ ꯀꯥꯟꯅꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯧꯒꯦ ꯇꯧꯕꯅꯤ ꯍꯣ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯊꯥꯖꯤꯜꯂꯤꯕ ꯚꯨꯠꯁꯤꯡꯗꯨꯅꯅꯦ ꯈꯥꯕꯩ ꯈꯔ ꯁꯥꯈꯩ ꯑꯣꯠꯈꯥꯏꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯗꯅ ꯆꯦꯟꯈ꯭ꯔꯗꯕꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯃꯥꯅ ꯚꯨꯠ ꯊꯥꯖꯤꯜꯂꯒ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯇꯥꯟꯊꯣꯛꯈꯤꯅꯤꯅ ꯚꯨꯠ ꯊꯥꯖꯤꯜꯂꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯁꯨꯡꯆꯠ ꯆꯠꯇꯦ ꯑꯗꯨꯝ ꯂꯩ ꯑꯁ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯃꯣꯏ ꯀꯤꯅꯕ ꯃꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯍꯥꯏꯗꯅ ꯊꯥꯖꯤꯜꯂꯤꯕ ꯚꯨꯠꯁꯤꯡꯁꯦ ꯃꯊꯧ ꯏꯇꯧ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯚꯨꯠ ꯊꯥꯖꯤꯜꯂꯒ ꯇꯥꯟꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯚꯨꯠ ꯊꯥꯖꯤꯜꯂꯒ ꯀꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯣꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯐꯅ ꯏꯃꯥꯅ ꯚꯨꯠ ꯊꯥꯖꯤꯜꯂꯒ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯕꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯄꯥꯛ ꯆꯠꯀꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯑꯁꯣꯟꯕꯤꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯁꯤꯔꯕꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯥꯁꯨ ꯃꯍꯩꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯅ ꯁꯤꯖꯈ꯭ꯔꯁꯅꯤ ꯑꯗꯩꯗꯤ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯍꯧꯔꯅꯤꯗꯅ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯗꯣ ꯇꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯔꯨꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅꯤ ꯃꯆꯥꯅꯨꯄꯥꯁꯤ ꯍꯥꯠꯂꯕꯗꯤ ꯃꯃꯥꯁꯤꯁꯨ ꯑꯗꯨꯝ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯁꯤꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯃꯆꯥꯅꯨꯄꯥꯁꯤ ꯑꯩꯒꯤ ꯚꯨꯠꯁꯤꯡꯗꯨꯗ ꯍꯥꯠꯍꯜꯂꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯍꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧ ꯉꯝꯕꯤ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕꯤ ꯏꯃꯥꯒꯤ ꯅꯆꯥꯅꯤꯗꯅ ꯍꯩ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯃꯥ ꯑꯩꯕꯨ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯐꯖꯕ ꯋꯥꯠꯂꯤꯀꯣ ꯌꯥꯔꯤꯁꯦ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯏꯇꯥꯎꯁꯤꯡꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯏꯕ ꯉꯥꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯔꯛꯄꯒꯨꯝꯅ ꯗꯣꯝ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯃꯗꯤ ꯈꯣꯝꯕ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯍꯧꯔꯛꯏꯗ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕꯁꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯏꯃꯥꯇꯣꯟꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯥꯛꯊꯣꯛꯂꯒ ꯋꯥꯔꯛꯍꯟꯁꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯥꯛꯊꯣꯛꯁꯤ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯃꯥ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯧꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯌꯦꯡꯉꯨ ꯏꯃꯥꯇꯣꯟꯅ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥꯗ ꯑꯀꯤꯈꯪ ꯄꯤꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯚꯨꯠ ꯁꯥꯟꯅꯗꯨꯅ ꯃꯤꯉꯣꯟꯗ ꯚꯨꯠ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤꯈꯪ ꯄꯤꯕ ꯀꯥꯏꯅ ꯅꯣꯡꯃ ꯑꯩꯅ ꯃꯁꯤꯡ ꯀꯥꯡꯂꯛꯄ ꯅꯨꯃꯤꯠꯇ ꯚꯨꯠꯁꯨ ꯚꯨꯠ ꯁꯥꯟꯅꯕ ꯃꯤꯁꯨ ꯄꯨꯂꯞ ꯐꯨꯕ ꯁꯣꯏꯔꯣꯏ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥꯁꯨ ꯅꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯃꯥ ꯏꯆꯥꯕꯨ ꯂꯩꯕ ꯉꯝꯗꯅꯕꯅꯤꯗꯅ ꯑꯁꯨꯝꯅ ꯚꯨꯠꯀ ꯊꯥꯖꯤꯜꯂꯛꯇꯅ ꯇꯧꯔꯤꯕꯁꯦ ꯉꯥꯛꯇꯕ ꯉꯝꯗꯦ ꯃꯕꯨꯛꯇꯣ ꯐꯠꯇꯕ ꯑꯗꯨꯒꯤꯅꯤ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯁꯦꯡꯉꯤ ꯏꯃꯥꯇꯣꯟꯁꯦ ꯇꯣꯈꯥꯏ ꯂꯩꯅꯔꯕꯁꯤ ꯐꯥꯎꯕ ꯃꯥꯅ ꯏꯃꯥ ꯏꯆꯥꯗꯤ ꯌꯦꯠꯄꯁꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯠꯂꯒ ꯂꯩ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝ ꯄ꯭ꯔꯦꯛ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯑꯁꯤ ꯚꯨꯠꯁꯤ ꯐꯥꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯃꯣꯏꯅ ꯃꯄꯥꯟꯗ ꯇꯝꯅꯖꯔꯒ ꯏꯃꯥ ꯏꯆꯥꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯅꯤꯒꯦ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯀꯤꯕ ꯈꯪꯕꯒꯤ ꯃꯇꯧ ꯎꯠꯂꯒꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗ ꯈꯪꯁꯤꯟꯅꯗ ꯂꯩꯊꯣꯛꯁꯤ ꯏꯃꯥ ꯏꯆꯥꯗ ꯃꯣꯏꯅ ꯐꯅ ꯐꯠꯇꯕ ꯚꯨꯠ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯂꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯧꯒꯣꯟꯅꯖꯧ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯌꯨꯝꯊꯛ ꯑꯗꯨꯗꯅ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯚꯨꯠ ꯀꯣꯛꯇꯥꯡꯕꯤꯅ ꯏꯇꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯁꯣꯝꯅ ꯌꯨꯝꯁꯤꯗ ꯇꯝꯅꯗꯨꯅ ꯑꯀꯤꯈꯪ ꯄꯤꯕꯁꯦ ꯇꯣꯛꯂꯁꯤ ꯐꯠꯇꯕꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯁꯤꯗ ꯑꯀꯤꯈꯪ ꯄꯤꯗꯨꯅ ꯇꯝꯅꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯃꯔꯣꯝꯗ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯒ ꯏꯅꯦꯝꯄꯣꯛꯀꯅꯤꯗꯣ
ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯒꯗꯕꯤ ꯑꯩꯅ ꯑꯁꯨꯝꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯅꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗꯦ꯫ ꯇꯣꯡꯁꯥꯡ ꯏꯁ ꯏꯄꯨꯔꯣꯏꯕꯒ ꯏꯅꯦꯝꯕꯣꯛꯀꯅꯤ ꯀꯥꯏꯅ ꯇꯣꯠ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒ ꯅꯅꯦꯝꯕꯣꯛꯀ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯏꯅꯦꯝꯕꯣꯛꯀꯅꯤꯅꯦ꯫ ꯑꯩꯁꯨ ꯅꯣꯏ ꯑꯅꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯅꯪꯅ ꯍꯧꯗꯣꯔꯛꯄ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯅꯕꯁꯦ ꯇꯣꯛꯂꯁꯤ꯫ ꯐꯠꯇꯕꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯑꯀꯤꯈꯪ ꯄꯤꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯍꯦ ꯇꯣꯡꯁꯥꯡꯉꯥꯏꯕꯤ ꯅꯪ ꯃꯤꯒꯤ ꯅꯨꯄꯥ ꯀꯌꯥꯝ ꯄꯥꯝꯃꯤ? ꯑꯩꯅꯦ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯃꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯀꯅꯣꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯤꯃꯛꯇꯗ ꯅꯪꯅ ꯁꯨꯝ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯃꯤ ꯇꯥꯔꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯅꯪ ꯏꯀꯥꯏꯕꯈꯔ ꯈꯪ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯀꯣ ꯏꯀꯥꯏꯗꯕꯤ꯫ ꯇꯣꯡꯁꯥꯡꯉꯩꯅ ꯄꯥꯝꯈ꯭ꯔꯕ ꯄꯣꯠꯇꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯀꯥꯏꯗꯕꯤ ꯍꯥꯏꯒꯦꯔꯥ ꯀꯔꯤ ꯍꯥꯏꯒꯦꯒꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯅꯋꯥ ꯂꯧꯗꯦ꯫ ꯇꯣꯡꯁꯥꯡꯉꯩꯅ ꯄꯥꯝꯈ꯭ꯔꯕ ꯄꯣꯠꯁꯛꯇꯤ ꯃꯨꯟꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯐꯣꯏꯒꯦꯔꯥ ꯅꯝꯗꯅ ꯇꯣꯡꯁꯥꯡ ꯑꯩꯒꯤ ꯑꯣꯏꯅꯤ ꯑꯣꯏꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯃꯥꯅ ꯃꯨꯟꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯐꯣꯏꯒꯦꯔꯥ ꯃꯥꯒꯤ ꯑꯣꯏꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ ꯃꯆꯤꯟꯁꯤꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ꯫ ꯑꯗꯨꯒꯤ ꯅꯪ ꯀꯤꯟꯁꯤꯃ ꯆꯥꯎꯁꯦ ꯁꯣꯔꯗꯒꯤ ꯆꯥꯕꯤ ꯃꯤꯒꯤ ꯌꯥꯛꯂꯦꯟꯁꯤꯗꯕꯨ ꯃꯥꯒꯤ ꯌꯣꯠꯇꯨꯝ ꯃꯥꯟꯕ ꯈꯨꯇꯨꯝꯁꯤꯅ ꯍꯦꯛꯇ ꯁꯨꯊꯔꯛꯑꯦ ꯍꯥꯏꯋꯥꯅꯦ꯫ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯛ ꯑꯇꯥꯡꯕꯗꯨꯗ ꯅꯞꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯡꯁꯥꯡꯅ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯍꯦꯛꯇ ꯅꯞꯄꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯂꯨꯈꯝꯁꯤꯗ ꯍꯦꯛꯇ ꯈꯨꯄꯥꯛꯁꯤꯅꯒ ꯊꯥꯏ ꯍꯥꯏꯕ꯫ ꯍꯦꯔꯥ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯉꯥꯛꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯅꯪꯅ ꯉꯝꯃꯦ ꯁꯛ ꯍꯦꯟꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯑꯣꯏꯌꯨ ꯑꯩꯅ ꯉꯝꯃꯦ ꯁꯛ ꯍꯦꯟꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯐꯟ ꯆꯣꯡꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯃꯆꯤꯟ ꯇꯨꯝꯕꯗꯨ ꯈꯨꯝꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛ ꯐꯨꯅꯧ ꯅꯣꯏ ꯑꯅꯤꯅ ꯐꯨꯅꯔꯁꯨ ꯁꯛ ꯍꯦꯟꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯧ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯄꯪꯕꯤ ꯅꯣꯏ ꯑꯅꯤ ꯐꯨꯅꯧꯀꯣ ꯐꯨꯅꯧ ꯀꯥꯟꯅꯄꯣꯠꯇꯦ ꯃꯁꯤꯗꯤ꯫ ꯑꯅꯤꯁꯦ ꯈꯔ ꯌꯥꯝꯅ ꯐꯨꯅꯅꯕ ꯈꯔ ꯌꯥꯝꯅ ꯏꯟꯁꯤꯟꯒꯦ꯫ ꯀꯣꯛꯇꯥꯡꯕꯤ ꯁꯨ ꯇꯣꯡꯁꯥꯡ ꯁꯨ꯫ ꯌꯨꯝꯊꯛꯇ ꯑꯀꯤꯕ ꯐꯪꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯩꯃ ꯄꯥꯈꯠꯅ ꯏꯁ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯁꯤꯕꯣ ꯑꯁꯨꯛ ꯊꯤꯅ ꯇꯝꯅꯕꯁꯤꯕꯣ? ꯏꯃꯥ ꯑꯩ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯕ ꯀꯥꯝꯕꯤ ꯑꯃꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯞꯇꯨꯅ ꯃꯩꯈꯨ ꯈꯨꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯌꯨꯝꯊꯛꯇ ꯂꯩꯔꯤꯕ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯅꯝ ꯇꯥꯕꯗ ꯆꯤꯟꯗꯨꯝꯕꯤꯅ ꯃꯅꯝꯁꯤꯗꯤ ꯍꯩꯁ ꯀꯩꯅꯣ ꯃꯅꯝꯁꯦ? ꯃꯅꯝꯁꯤꯅ ꯑꯩꯕꯨ ꯀꯣꯛꯀꯁꯤ ꯍꯨꯔꯨ ꯉꯥꯎꯍꯟꯕꯤꯔꯦ꯫ ꯏꯁ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ꯫ ꯇꯣꯡꯁꯥꯡꯅ ꯁꯣꯔ ꯐꯨꯜꯂꯦ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯏꯃꯥ ꯑꯩ ꯋꯥꯟꯊꯗꯧꯔꯦ ꯏꯃꯥ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯋꯥꯟꯊꯒꯦꯁꯨ ꯀꯗꯥꯏꯗꯣ ꯃꯣꯏꯅ ꯋꯥꯟꯊꯔꯣ ꯂꯥꯛꯑꯣꯁꯦ ꯑꯩꯈꯣꯏ ꯅꯪꯕꯨ ꯏꯁꯥꯡ ꯁꯥꯡꯈꯩ ꯊꯥꯡꯅꯕꯒ ꯉꯝꯖꯔꯣꯏ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯍꯨꯝ ꯀꯨꯏꯅ ꯄꯟꯊꯕ ꯆꯨꯝꯗꯦ ꯂꯥꯛꯑꯣ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯄꯥꯏꯀꯩ ꯆꯦꯟꯅꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯃꯥꯒꯤ ꯚꯨꯠ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯩ ꯑꯩ ꯅꯣꯏ ꯑꯍꯨꯝꯗ ꯋꯥ ꯍꯥꯏꯒꯦ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯀꯩ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯅꯦ꯫ ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯇꯝꯅꯔꯨꯁꯨ ꯍꯥꯏꯔꯤꯅꯣ? ꯍꯥꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯇꯝꯅꯒꯗꯕ ꯅꯠꯇꯦ ꯃꯤ ꯑꯃ ꯍꯥꯠꯀꯗꯕꯅꯤ ꯅꯣꯏ ꯑꯍꯨꯝ ꯃꯤ ꯑꯃ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯍꯥ ꯀꯅꯥ ꯃꯤ ꯍꯥꯠꯇꯣꯏꯕ? ꯉꯝꯖꯔꯣꯏ ꯑꯩ ꯃꯤ ꯍꯥꯠꯄꯒ ꯉꯝꯖꯔꯣꯏ꯫ ꯏꯁꯝ ꯁꯝꯖꯕꯤ ꯅꯧꯖꯔꯤꯕꯤ ꯑꯩꯈꯣꯏꯕꯨ ꯃꯤ ꯍꯥꯠꯂꯨ ꯀꯥꯏꯅ꯫ ꯆꯦꯟꯗꯨꯝꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯕꯨ ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯅꯕ ꯈꯤꯠ ꯁꯤꯟꯕꯤꯔꯅꯨ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒ ꯉꯝꯖꯔꯣꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕꯒ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏꯒꯤꯗꯨꯒꯤ ꯅꯑꯣꯡꯗꯨꯗꯅꯤ ꯑꯩꯅ ꯅꯣꯏꯗ ꯆꯅꯟꯗꯕꯤ ꯚꯨꯠ ꯑꯅ ꯍꯦꯛ ꯉꯥꯡꯂꯤꯕꯗꯣ꯫ ꯃꯤꯒꯤ ꯚꯨꯠꯁꯤꯡꯗꯤ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯃꯤꯉꯣꯟꯗ ꯑꯀꯤ-ꯑꯈꯪ ꯄꯤꯗꯨꯅ ꯇꯝꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯌꯦ꯫ ꯑꯗꯨꯒ ꯅꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯇꯝꯅꯧꯑꯣꯏꯁꯨ ꯌꯥꯗꯦ ꯃꯤ ꯍꯥꯠꯂꯣꯏꯁꯨ ꯌꯥꯗꯦ꯫ ꯍꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯅꯦ ꯃꯥꯟꯅꯕ ꯌꯥꯗꯤꯌꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯚꯨꯠ ꯐꯠꯇꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯨꯠ ꯑꯐꯕꯤ ꯈꯪꯉꯕ? ꯑꯩꯈꯣꯏꯗꯤ ꯚꯨꯠ ꯑꯐꯕꯤꯅꯦ ꯑꯐꯕꯤ ꯅꯠꯇ꯭ꯔ ꯏꯇꯥꯅꯤ? ꯅꯠꯂꯤ ꯏꯇꯥ꯫ ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯅꯁꯛ ꯁꯛꯇꯥꯁꯤꯡꯗꯨꯒ ꯚꯨꯠ ꯑꯐꯕꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯑꯩ ꯀꯥꯟꯅꯗꯦꯁꯦ
ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯑꯊꯨꯕꯗ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯏꯆꯦꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯕꯨ ꯍꯥꯠꯀꯗꯕꯅꯤ ꯃꯦꯂꯩꯒꯤ ꯋꯥꯗꯨꯗ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯍꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯃꯦꯂꯩ ꯋꯥ ꯃꯈꯥ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯍꯦꯛ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯅꯣꯏ ꯑꯍꯨꯝ ꯑꯩꯅ ꯀꯌꯥꯝ ꯊꯤꯅ ꯂꯥꯛꯅꯒꯦ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯅꯣꯏ ꯑꯍꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯛꯀꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇꯥꯍꯜꯂꯛꯇ꯭ꯔꯕ ꯅꯣꯏ ꯑꯍꯨꯝ ꯑꯩꯅ ꯉꯥꯔꯦꯡ ꯆꯩꯅ ꯂꯦꯡꯂꯒꯅꯦ ꯃꯩꯗ ꯂꯧꯊꯣꯛꯑꯦ ꯈꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯂꯩꯅ ꯆꯪꯈ꯭ꯔꯕꯗ ꯕꯨꯠ ꯇꯣꯡꯁꯥꯡ ꯀꯞꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯃꯦꯜꯂꯒ ꯉꯝꯂꯣꯏ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯩꯈꯣꯏꯁꯤꯅ ꯍꯥꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩ ꯉꯝꯂꯣꯏꯌꯦ ꯑꯩ ꯉꯝꯂꯣꯏ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯗꯣꯝ ꯁꯤꯖꯈ꯭ꯔꯒꯦ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯁꯨ ꯃꯄꯤꯒ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯥꯕꯨ ꯀꯔꯝꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯍꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯗꯤ ꯃꯤꯄꯥꯏꯗꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯇꯣꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯁꯨ ꯃꯁꯤ ꯑꯃꯗ ꯃꯗꯣꯝ ꯀꯞꯂꯤ ꯑꯁꯨꯛ ꯀꯟꯕ ꯋꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯍꯥꯠꯂꯨ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯍꯥꯠꯄꯁꯨ ꯉꯝꯂꯣꯏ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯑꯩꯅ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯉꯝꯂꯣꯏ ꯇꯣꯡꯁꯥꯡ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯦꯂꯩ ꯍꯥꯏꯕꯤ ꯅꯪꯁꯦ ꯅꯪꯃꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯔꯣꯏꯍꯦ ꯀꯣꯛꯇꯥꯡꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯃꯉꯥꯛꯅꯗꯅ ꯁꯤꯔꯗꯤ ꯐꯅꯤ ꯆꯤꯟꯗꯨꯝꯕꯤꯅ ꯑꯑꯣꯏꯕ ꯃꯥꯅ ꯁꯤꯔꯒ ꯊꯃꯣꯏꯁꯦ ꯍꯩ ꯆꯥꯕꯒꯨꯝꯅ ꯄꯦꯟꯒꯗꯕꯅꯤ ꯑꯩ ꯁꯤꯔꯣ ꯅꯪꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯪꯂꯥꯛꯅꯔꯒ ꯁꯤꯔꯝꯃꯣ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯦꯂꯩ ꯃꯥꯅ ꯃꯥꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯈꯣꯝꯕꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯕꯁꯨ ꯚꯨꯠ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯈꯣꯝꯕꯕꯨ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯍꯥꯠꯄ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯃꯦꯂꯩ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯧꯔꯝꯃꯤ ꯃꯦꯂꯩ ꯃꯥꯅ ꯃꯅꯤꯡꯒꯤ ꯑꯁꯨꯛꯄ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯖꯔꯤꯕꯗꯨ ꯎꯕꯗ ꯇꯣꯡꯁꯥꯡꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯇꯣꯞꯄ ꯚꯨꯠ ꯑꯃ ꯀꯧꯔꯤꯖꯥꯠꯂꯣ ꯆꯤꯟꯗꯨꯝꯕꯤꯅ ꯀꯧꯔꯤ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯇꯥ ꯈꯣꯡꯕ ꯍꯥꯠꯅꯕ ꯀꯧꯕ ꯚꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯚꯨꯠꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯥ ꯈꯣꯡꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯉꯩꯗ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯥ ꯈꯣꯡꯕꯒꯤ ꯇꯨꯡꯐꯝ ꯅꯥꯕ ꯁꯣꯛꯄ ꯌꯥꯔꯦ ꯂꯥꯛꯅꯤꯡꯕ ꯚꯨꯠ ꯂꯥꯛꯆꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯇꯣꯡꯁꯥꯡꯅ ꯑꯗꯨ ꯏꯇꯥꯅꯤ ꯃꯁꯤꯒꯤ ꯃꯦꯂꯩ ꯍꯥꯏꯕꯤꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯚꯨꯠ ꯀꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯅꯝꯖꯜꯂꯒ ꯍꯥꯠꯇꯣꯛꯍꯧꯔꯁꯤꯔꯣ ꯀꯣꯛꯇꯥꯡꯕꯤꯅ ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥ ꯍꯥꯠꯄ ꯉꯝꯍꯧꯔꯕꯗꯤ ꯐꯩ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯅ ꯑꯗꯨꯝ ꯅꯩꯈꯥꯏꯈ꯭ꯔꯅꯤ ꯁꯣꯝꯗ ꯃꯦꯂꯩꯅ ꯂꯥꯏꯔꯣꯟ ꯑꯀꯟꯕ ꯁꯣꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯅ ꯀꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ ꯃꯥꯏꯀꯩ ꯈꯪꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯚꯨꯠ ꯑꯍꯨꯝꯗꯨ ꯄꯥꯈꯠꯅ ꯇꯣꯡꯁꯥꯡꯅ ꯍꯩꯃꯥ ꯚꯨꯠ ꯇꯝꯅꯔꯦ ꯂꯩꯀꯥꯏ ꯚꯨꯠ ꯇꯝꯅꯔꯦ ꯆꯤꯟꯗꯨꯝꯕꯤꯅ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯚꯨꯠ ꯇꯝꯅꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯁꯤꯗꯤ ꯌꯥꯝ ꯀꯤꯌꯦ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯝꯂꯥꯀꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯦꯕ ꯇꯣꯡꯁꯥꯡ ꯅꯪꯗꯅꯗꯤ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯁꯦ ꯀꯤꯃꯟꯗꯅ ꯙꯛ ꯙꯛ ꯀꯥꯏꯅ ꯄꯪꯆꯣꯡꯗ ꯆꯣꯡꯉꯦ ꯚꯨꯠ ꯇꯝꯅꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯀꯤꯕ ꯑꯣꯏꯔꯦ ꯀꯣꯛꯇꯥꯡꯕꯤꯅ ꯀꯤ ꯃꯥꯜꯂꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯝꯅꯕꯅꯤꯗꯣ ꯑꯗꯨꯅ ꯚꯨꯠ ꯇꯝꯅꯕꯒꯤ ꯑꯀꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯇꯣꯞꯄ ꯚꯨꯠꯅ ꯇꯝꯅꯔꯛꯄꯗꯒꯤ ꯚꯨꯠ ꯇꯝꯅꯕꯁꯦ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯈꯪꯂꯦ ꯇꯣꯡꯁꯥꯡꯅ ꯑꯗꯣ ꯃꯦꯂꯩ ꯍꯥꯏꯕꯤꯁꯤꯅ ꯀꯧꯔꯤꯕ ꯚꯨꯠꯁꯦ ꯌꯥꯝ ꯁꯥꯊꯤ ꯖꯥꯠꯂꯣ ꯀꯣꯛꯇꯥꯡꯕꯤꯅ ꯖꯥꯠ ꯊꯤꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯥꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯤꯕ ꯁꯥꯍꯨꯝ ꯃꯌꯥꯝ ꯄꯤꯔꯤꯁꯤꯗꯗꯤ ꯇꯔꯥꯏꯕ ꯚꯨꯠꯇꯤ ꯑꯣꯏꯔꯝꯂꯔꯣꯏꯕꯣ
ꯁꯣꯝꯗꯅ ꯃꯦꯂꯩꯃꯥꯅ ꯂꯥꯏꯔꯣꯟ ꯑꯀꯟꯕ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯅꯤꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯊꯣꯛꯂꯛꯂꯒ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯅ ꯂꯥꯛꯇꯅ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯁꯦ? ꯁꯤꯒꯤ ꯃꯇꯥꯅꯤꯅꯦ ꯁꯛꯀ ꯌꯥꯝ ꯀꯛꯏꯅꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯗꯤ? ꯅꯪꯅ ꯑꯩ ꯀꯧꯕꯒꯤ ꯃꯔꯝ ꯁꯠ ꯍꯥꯏ꯫ ꯑꯩꯅ ꯅꯪ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯈꯣꯝꯕ ꯀꯧꯕ ꯅꯍꯥ ꯑꯃ ꯂꯩ꯫ ꯃꯥꯕꯨ ꯅꯪꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕ꯫ ꯎꯔꯦꯗꯅ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯌꯨꯝ꯫ ꯑꯗꯨꯅ ꯅꯪꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯑꯗꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯏꯁ ꯃꯤ ꯍꯥꯠꯄꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯁꯤꯗꯤ? ꯀꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯣ, ꯌꯥꯝ ꯂꯨꯕꯗꯧꯅ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯕꯨꯠ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯁꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯣꯡꯁꯥꯡ ꯏꯁ ꯑꯁꯤꯒꯤ ꯀꯤꯟꯃꯨꯛ ꯋꯥꯡꯕꯤ ꯕꯨꯠ ꯅꯨꯄꯤꯁꯤꯔꯣ? ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯦꯂꯩ ꯍꯥꯏꯕꯤꯁꯤꯅ ꯌꯦꯟ ꯑꯅꯥꯕ ꯎꯏꯕ ꯃꯥꯟꯈꯩ ꯃꯃꯤꯠ ꯀꯣꯏꯁꯤꯟꯅ ꯀꯧꯔꯤꯕꯗꯣ꯫ ꯆꯤꯟꯗꯣꯝꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯑꯁꯤ ꯕꯨꯠꯅꯤ ꯀꯥꯏꯅ ꯆꯥꯎꯕꯁꯨ ꯍꯦꯟꯗꯦ, ꯑꯁꯤꯗꯤ ꯈꯨꯄꯥꯛꯅꯨꯡ ꯊꯥꯕꯗ ꯐꯥꯎꯕ ꯀꯣꯟꯅꯔꯣꯏ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯃꯇꯧꯗꯨꯗ ꯌꯥꯝ ꯖꯥꯊꯤꯕ ꯕꯨꯠꯀ ꯂꯥꯛꯇꯧ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯀꯤꯟꯃꯨꯛ ꯋꯥꯡꯕꯤ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯤꯁꯤ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯡꯁꯥꯡꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯃꯁꯤꯒꯤ ꯁꯥꯎꯍꯦꯟꯗꯕꯤ ꯕꯨꯠ ꯄꯤꯛꯇ꯭ꯔꯨꯁꯦ ꯅꯩꯈꯥꯏꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯥ ꯈꯣꯡꯕ ꯍꯥꯠꯄ ꯌꯥꯔꯣꯏꯅ ꯗꯞ ꯇꯧꯁꯤ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯍꯣꯏ ꯇꯧꯁꯤ ꯇꯧꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯩꯈꯥꯏꯁꯤ ꯃꯁꯤꯒꯤ ꯕꯨꯠ ꯄꯤꯛꯇ꯭ꯔꯨ ꯑꯁꯤ꯫ ꯁꯣꯝꯗ ꯃꯦꯂꯩ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯗ ꯃꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯂꯩꯅ ꯆꯪꯈ꯭ꯔꯕꯗ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯇꯣꯡꯁꯥꯡꯅ ꯍꯦ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯍꯪꯂꯤꯕꯗꯤ? ꯍꯪꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ, ꯍꯪꯂꯛꯀꯅꯨ꯫ ꯏꯁ ꯁꯛꯀ ꯌꯥꯝ ꯇꯥꯈꯠꯂꯤꯅꯦ꯫ ꯍꯦ ꯅꯪ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯪꯒꯨꯝꯕꯤ ꯉꯁꯤꯗ ꯂꯥꯛꯄꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯁꯛꯀ ꯍꯦꯛꯇ ꯇꯥꯈꯠꯄ ꯌꯥꯗꯅꯅꯤ ꯇꯥꯈꯠꯂꯤꯕꯁꯦ꯫ ꯍꯦ ꯑꯩꯉꯣꯟꯗꯗꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯍꯧꯕ ꯍꯧꯔꯛꯂꯕ ꯂꯦꯟꯅ ꯊꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯆꯤꯟꯇꯨꯝꯕꯤꯅ ꯈꯨꯄꯤꯛ ꯂꯥꯛꯄꯤꯛꯁꯤꯒ ꯋꯥꯖꯥꯎꯒ ꯌꯥꯝ ꯇꯧꯗ꯭ꯔꯣ ꯃꯁꯤ ꯆꯥꯎꯍꯦꯟꯗꯕꯤꯁꯦ? ꯀꯣꯛꯇꯥꯡꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯑꯐꯥꯎꯒ ꯌꯥꯝ ꯁꯥꯏ ꯍꯩꯋꯥꯅꯤ꯫ ꯏꯁ ꯍꯥꯏꯔꯤꯕ ꯅꯣꯏ ꯑꯍꯨꯝꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ꯫ ꯁꯤꯁꯦ ꯍꯟꯗꯣꯛꯑꯁꯦ, ꯑꯩ ꯃꯤ ꯑꯃ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯅꯣꯏꯒ ꯑꯔꯦꯝꯕꯗ ꯑꯣꯟꯁꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯏ ꯇꯣꯡꯁꯥꯡꯅ ꯍꯦ ꯌꯥꯔꯣꯏ ꯆꯠꯈꯤꯕ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯕ? ꯅꯣꯏꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯤꯕꯅꯣ? ꯍꯟꯗꯣꯛꯑꯁꯦ ꯁ꯭ꯋꯥꯏꯗ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯠꯀꯅꯨ, ꯊꯥꯗꯣꯛꯑꯣ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯃꯁꯤ ꯌꯥꯝ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯏꯅꯦ꯫ ꯍꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯍꯧ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯣ? ꯑꯉꯝꯃꯤꯅ ꯍꯥꯏꯕ ꯊꯕꯛꯇꯨꯅꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ꯫ ꯃꯁꯤꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯕꯗꯤ ꯅꯣꯏ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯆꯤꯟꯗꯨꯝꯕꯤꯅ ꯏꯁ ꯍꯥꯍꯥꯌꯣ, ꯅꯣꯛꯆꯅꯤꯡꯉꯤꯗꯀꯣ, ꯑꯃꯨꯛꯇꯕꯨ ꯄꯦꯟꯅ ꯅꯣꯛꯀꯦꯗꯍꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯍꯥꯠꯀꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ꯫ ꯉꯝꯃꯗꯤ ꯑꯃꯨꯛꯇ ꯍꯥꯠꯄꯤꯔꯨꯁꯦ, ꯁꯦ ꯍꯥꯠꯄꯤꯔꯣꯕꯁꯦ꯫ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯇꯣꯡꯁꯥꯡ ꯃꯥꯅꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯕꯨ ꯇꯧꯖꯕ ꯉꯝꯅꯤꯒꯦ? ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤ꯫ ꯑꯣ ꯅꯣꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯦꯅꯦ, ꯑꯗꯨꯏꯗꯤ ꯅꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯇꯣꯡꯁꯥꯡ ꯅꯪꯗꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ? ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯏꯇꯥꯅꯤ, ꯃꯁꯤꯒꯤ ꯕꯨꯠ ꯆꯥꯎꯍꯦꯟꯗꯕꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯇꯣꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯤ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯅ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯗꯔꯛꯂꯝꯃꯤ꯫ ꯇꯣꯡꯁꯥꯡ ꯑꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ, ꯑꯁ ꯑꯌꯣ ꯁꯤꯗꯤ ꯌꯥꯝ ꯖꯥꯊꯤꯍꯦ, ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯕꯒ ꯍꯧꯔꯛ ꯌꯥꯄꯣꯟꯇꯦ꯫ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯍꯨꯝ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯂꯝꯂꯅꯤꯅꯦ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯏꯇꯥꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯥꯎꯗ꯭ꯔꯣ? ꯆꯤꯟꯗꯨꯝꯕꯤꯅ ꯐꯥꯎꯏ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯥꯅ ꯐꯧꯗꯤ ꯍꯥꯏꯕꯗꯧꯅ ꯍꯦꯛꯇ ꯍꯥꯏꯗꯠꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯇꯣꯡꯁꯥꯡ
ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯅ ꯐꯨꯕ ꯉꯝꯅꯤ ꯈꯜꯂꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯅꯩꯁꯤꯜꯂꯒ ꯊꯅꯝꯃꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯧꯔꯨ ꯂꯥꯛꯑꯣ ꯌꯥꯄꯣꯟꯇꯦꯀꯣ ꯃꯁꯤ ꯀꯩꯅꯣꯝꯅꯤ ꯌꯥꯝ ꯐꯥꯎꯏ ꯊꯥ ꯌꯥꯕꯤ ꯚꯨꯠ ꯅꯠꯇꯦ ꯁꯣꯝꯗ ꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯚꯨꯠ ꯈꯣꯡꯅꯦꯝꯕꯤ ꯑꯗꯨ ꯈꯣꯝꯕꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯕ ꯍꯥꯏꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯈꯣꯝꯕꯒꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯈꯣꯝꯕꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯚꯨꯠ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ ꯇꯣꯡꯁꯥꯡꯅ ꯏꯇꯥꯅꯤ ꯇꯥ ꯈꯣꯝꯕꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯗꯤ ꯀꯝꯗꯧꯅꯤ ꯀꯣꯛꯇꯥꯡꯕꯤꯅ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯃꯤꯁꯦ ꯇꯥ ꯈꯣꯝꯕꯗꯣ ꯃꯄꯥꯟꯗ ꯁꯨꯛꯇꯣꯛ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯐꯅꯤꯗ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯕꯨꯠ ꯆꯥꯎꯍꯦꯟꯗꯕꯤ ꯂꯥꯏꯍꯣꯔꯤꯁꯤꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯋꯥꯅꯤ ꯇꯣꯡꯁꯥꯡꯅ ꯏꯇꯥꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯇꯥꯅꯤꯡꯏ ꯇꯥ ꯈꯣꯝꯕꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕꯗꯤ ꯁꯣꯏꯗ ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯕꯨꯠ ꯆꯥꯎꯍꯦꯟꯗꯕꯤꯁꯦ ꯖꯥꯊꯤ ꯆꯤꯟꯗꯨꯝꯕꯤꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯈꯨꯔꯨꯝꯁꯤ ꯐꯠꯇꯕꯤ ꯆꯥꯎꯍꯦꯟꯗꯕꯤ ꯕꯨꯠꯁꯤꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯇꯥ ꯈꯣꯝꯕꯕꯨ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯈꯣꯝꯕ ꯃꯥꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯄꯥꯟꯗ ꯀꯧꯕꯗꯨ ꯇꯥꯔꯝꯃꯤ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯀꯔꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯏꯃꯥꯇꯣꯟꯅ ꯁꯤꯟꯕ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯁꯥꯔ ꯀꯧꯔꯤꯕꯁꯦ ꯀꯔꯤꯝꯇ ꯇꯥꯗꯖꯥꯠꯂꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯂꯛꯂꯕꯗꯤ ꯅꯝꯁꯤꯜꯂꯒ ꯊꯠꯀꯦ ꯇꯧꯔꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯋꯥꯅꯤ ꯁꯣꯝꯗꯅ ꯃꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯆꯥꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯁꯤꯜꯂꯒ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯗꯤ ꯆꯪꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯣꯝꯕꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯆꯥꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯩꯃꯥ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏꯁꯤꯅ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕ ꯈꯣꯝꯕ ꯍꯥꯏꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯕꯣꯏꯔꯦ ꯐꯔꯦꯗ ꯇꯥꯛ ꯌꯥꯝ ꯆꯥꯔꯤ ꯃꯁꯤ ꯍꯥꯠꯇꯣꯛꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤ ꯇꯣꯝꯆꯥꯕꯨ ꯈꯣꯝꯕꯅꯤ ꯈꯜꯂꯗꯨꯅ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯥꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯁꯣꯠ ꯏꯅꯔꯛꯂꯝꯃꯤ ꯇꯣꯝꯆꯥ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯩ ꯀꯅꯥꯅꯣ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯏꯇꯦꯟ ꯇꯦꯟꯕ ꯑꯃ ꯐꯠ ꯁꯝꯗꯨꯅ ꯆꯠꯈꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕꯗꯣ ꯑꯁ ꯌꯨꯒꯤ ꯅꯤꯁꯥꯒ ꯀꯜꯍꯜꯂꯤꯍꯦ ꯑꯩꯅ ꯆꯪꯉꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯣꯏꯔꯝꯗ꯭ꯔꯤꯁꯤꯅ ꯑꯩꯗꯤ ꯌꯨ ꯉꯥꯎꯃꯟꯗꯅ ꯊꯣꯡꯒꯥꯜ ꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯆꯥ ꯃꯌꯨꯝꯗ ꯆꯠꯀꯦ ꯈꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨꯃꯨꯛ ꯂꯩꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯛꯐꯝ ꯀꯥꯏꯔꯕ ꯆꯥꯎꯕ ꯍꯦꯟꯗꯕ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃ ꯍꯩꯃ ꯌꯥꯝ ꯈꯪꯍꯜꯂꯤꯀꯣ ꯑꯁꯤ ꯄꯥꯈꯪꯁꯦ ꯀꯅꯥꯅꯣ ꯅꯪ ꯑꯩꯕꯨꯔꯣ ꯑꯩꯁꯦ ꯕꯨꯠꯅꯤ ꯕꯨꯠ ꯑꯩꯕꯨ ꯕꯨꯠ ꯃꯥꯟꯗ꯭ꯔꯕꯣ ꯅꯣꯛꯀꯅꯨ ꯀꯤꯌꯦ ꯅꯁꯛꯇꯣ ꯅꯣꯛꯀꯅꯨ ꯀꯔꯤꯕ ꯅꯣꯛꯀꯅꯣꯕ ꯃꯤꯅ ꯅꯣꯛꯀꯅꯨ ꯍꯥꯏꯔꯒ ꯀꯤ ꯍꯥꯏꯕꯅꯦ ꯅꯣꯛꯀꯅꯨ ꯍꯥꯏꯕꯅꯦ ꯍꯩꯃ ꯅꯪꯕꯨ ꯌꯥꯝ ꯀꯤꯔꯕ꯭ꯔꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯀꯞꯀꯅꯨꯁꯦ ꯀꯞꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯛꯁꯤꯗꯨꯝ ꯐꯅ ꯅꯨꯡꯁꯤꯔꯤꯅꯤ ꯃꯃꯥꯏꯒꯁꯤꯅ ꯌꯨꯝꯃꯥꯏ ꯆꯦꯜꯂꯒ ꯇꯕꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯁꯤꯗꯤ ꯍꯦꯛ ꯁꯤꯛꯂꯛꯀꯅꯨ ꯍꯩꯅꯗꯤꯌꯦ ꯊꯦꯡꯅꯀꯅꯨ ꯀꯤꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯤꯅ ꯀꯤꯔꯤꯕꯗꯨꯕꯣ ꯀꯤꯒꯅꯨꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯕꯤ ꯕꯨꯠꯅꯤ ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯠꯄꯤꯗꯣꯏꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯗꯣꯏꯕ ꯀꯩꯒꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯠꯄꯤꯗꯣꯏꯕ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯔꯥꯜꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯑꯉꯝꯕꯤꯅ ꯍꯥꯏꯕꯗꯣ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯥꯠꯂꯗꯕꯅꯤ ꯑꯗꯣ ꯅꯪ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯅꯤꯡꯉꯦ ꯅꯪꯅ ꯁꯤꯅꯤꯡꯕ ꯃꯑꯣꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯨꯗ ꯍꯥꯠꯄꯤꯗꯣꯏꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ ꯑꯩꯗꯤ ꯌꯨ ꯈꯔ ꯊꯛꯂꯒ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯟ ꯈꯔ ꯇꯥꯖꯔꯒ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯈꯨꯔꯝꯃꯒ ꯍꯥꯏꯖꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯍꯥꯠꯄꯤꯒꯅꯨ ꯈꯨꯔꯝꯃꯁꯨ ꯑꯩꯅꯦ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯩꯗꯤ ꯑꯉꯝꯕꯤꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪ ꯍꯥꯠꯇꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯍꯥꯠꯂꯝꯗꯥꯏꯒꯤ ꯌꯥꯝ ꯖꯥꯊꯤꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯇꯣꯝꯆꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ
ꯇꯣꯝꯆꯥ ꯃꯥꯗꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯈꯣꯝꯕ ꯍꯣꯏꯒ ꯃꯈꯣꯏꯒ ꯇꯥꯏꯅꯕꯒꯤ ꯁꯝꯕꯜ ꯑꯗꯨ ꯆꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯍꯩꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯦꯔꯥ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯑꯩꯁꯨ ꯂꯩꯔꯝꯃꯣ ꯈꯪꯅꯤꯅ ꯊꯤꯅꯣꯏꯕꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯕꯨꯠ ꯈꯣꯡꯅꯦꯝꯕꯤꯅ ꯇꯣꯝꯆꯥꯕꯨ ꯇꯥꯟꯅꯗꯨꯅ ꯇꯣꯝꯆꯥꯕꯨ ꯃꯌꯨꯝꯃꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯃꯥꯅ ꯈꯣꯝꯕꯕꯨ ꯍꯥꯠꯅꯕ ꯊꯥꯗꯣꯛꯄ ꯚꯨꯠ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯥ ꯑꯣꯏꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯅ ꯃꯤꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯍꯥꯠꯂꯤꯁꯤꯅ ꯀꯣꯛꯇꯥꯡꯕꯤꯅ ꯉꯥꯎꯖꯥꯠꯂꯣ ꯃꯁꯤꯒꯤ ꯁꯥꯎ ꯍꯦꯟꯗꯕꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯣꯝꯆꯥ ꯍꯥꯏꯁꯤꯅ ꯇꯥ ꯈꯣꯝꯕꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯁꯤꯗ ꯇꯥ ꯈꯣꯝꯕꯅꯤ ꯈꯟꯗꯅ ꯍꯥꯠꯂꯤ ꯖꯥꯠꯂꯣ ꯆꯤꯟꯗꯨꯝꯕꯤꯅ ꯍꯣꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯂꯛ ꯄꯦꯜꯂꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯤꯒꯤ ꯃꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯁꯤꯔꯦꯗꯣ ꯇꯣꯡꯁꯥꯡ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯂꯥꯏꯅ ꯈꯠ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ ꯃꯥꯒꯤ ꯃꯦꯂꯩ ꯍꯥꯏꯕꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯐꯕꯤ ꯑꯗꯨꯝ ꯑꯣꯏꯁꯤꯀꯣ ꯀꯣꯛꯇꯥꯡꯕꯤꯅ ꯑꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯐꯕꯤꯅꯤ ꯑꯐꯕꯤ ꯑꯗꯨꯏ ꯇꯥꯅꯤ ꯃꯤꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯊꯥꯕꯜ ꯃꯇꯦꯛ ꯑꯃꯇꯪ ꯀꯥꯎꯊꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯇꯥ ꯑꯅꯤꯕꯣ ꯇꯣꯡꯁꯥꯡ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯦꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯛꯑꯣ ꯑꯩꯅ ꯁꯕꯥꯟ ꯈꯔ ꯐꯖꯕꯅꯤꯅ ꯃꯀꯣꯛ ꯆꯤꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯜ ꯆꯣꯡꯗꯨꯅ ꯚꯨꯠ ꯑꯍꯨꯝ ꯑꯗꯨ ꯃꯤꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯆꯥꯅ ꯁꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯂꯩ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥꯒꯤ ꯇꯣꯝꯆꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯁꯦ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯂꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣꯁꯦ ꯏꯃꯥꯒꯤ ꯇꯣꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯗꯨꯅ ꯂꯩꯔꯣꯟ ꯆꯟꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯒ ꯀꯥꯏꯅꯔꯕꯗ ꯃꯦꯂꯩ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕꯅꯤ ꯈꯜꯂꯨꯕꯗ ꯃꯗꯣꯝ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯏꯪꯈꯣꯜ ꯁꯝꯕꯜꯗ ꯃꯤꯠ ꯇꯥꯔꯨꯕ ꯃꯤꯆꯥꯁꯤꯁꯨꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯈꯣꯝꯕꯕꯨ ꯍꯥꯠꯅꯕ ꯊꯥꯗꯣꯛꯄ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯣꯏꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯐꯪꯍꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯪꯖꯔꯛꯂꯕꯗ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯒ ꯀꯥꯏꯅꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗꯕ ꯈꯣꯝꯕꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫